Manipurda Maroiba Pau PM Modina Saruk Yaduna Assembly Seat Kunithoida Pangthokadoriba Anisuba Tankaki Mikhal Asida BJP gi voter masing hengatnanaba virtual election rally ama pangthokre. Union Home Minister Amit Shah ngasi Imphal da yorakre Mahak Hairok AC gi BJP gi mirep TH Radhesyam Singh gi public meeting amada saruk yagadori. Amadi social media da samjin sazinba photo thaglakpa asi miyamna thajabiganu mara laiba singi mathakta athubada aingi oiba action lokhatnaba sem saba loire haina wabagai kendra gi JDU gi mirep MD Sikandar Alina haikre. Poni TV ki nungthil gi pau mireng tabiriba singbo Bidyasana taramna ukchari hojek pau sandokna pizari Assembly Seat Kunithoida March ki tang manga da pangthokadoriba Taranithoi Suba Manipur Legislative Assembly Mikhalgi Anisuba Tangkak Asida BJP gi voter masing hengananaba party asigi virtual election rally ama ngasi pangthokre. Rally asida wangang laduna Prime Minister Narendra Modi na BJP gi double engine sarkar asina hek lakpadagi hokhiba chahi manga asida Manipur da yamna toina chatharamba ban amadi blockade asi ngasidi ukhidre haina phongdokhe. Manipur asi hena afaba state ama oinanaba miyamna BJP da vote pibiu hainasu Modina phongdokhe. Virtual election rally aduda Chief Minister N. Biren Singh su sarogyakhe. 54 nungba AC ki BJP ki candidate Diganglong Elias Dipu Gangmai ge Gaidim Zang Khopum da leiba yumda pangthokiba virtual rally aduda BJP Tamenglong District in charge Yumjao Singh Tamenglong District BJP gi President M. Daniel Amadi BJP Nungba Mandal gi President Makufun Rongmaisu sarogyakhe. Minute to minute tentative tour program gi saruk ama oina Union Home Minister Amit Shah ngasi Imphal da yorakre mahak ngasi Bir Tikendrajit International Airport ta thunglakhe. Taranithoi Suba Manipur Legislative Assembly Mikhalge Anisuba Tangkaka Mari Lainana Hairok Part 2 da leiba Debi Mandop Lampakta Pangthokadaba Hairok AC ge BJP ge mirep TH Radhesyam Singh ge public meeting amada saruk yanabagi damak Amit Shah asi state asida lakpani haire. Thauram maduda BJP Manipur Pradesh ki Secretary K. Inaucha Devi amade Thoubal District BJP gi President Thoubal Kumarjit Yumnamsu saruk yagani haire. Rajniti ki khudongcha Dr. Babeswar Tongram asi adi Manipur Technical University da PC when by the UGC norms issue de hai UGC norms su de hai ki parmandi kai man har matam da UGC na university amada PC or da UGC ki matam da yoina regulation thoi hai ba UGC regulation act 18 Rajniti ki khudongchaba launaba honabada kanagumba mirep amaga lautunaba manaba mawongda social media da semjin sajinba photo thagalakba asi miyamna thajabiginu mara laiba singi mathakta athubada aingi oiba action lokhatnaba sem saba loire miyambu lana lamjingnanaba honabada anemba thaki rajniti gi mayokta amata oina leminasi haina wabagai kendrada JDU gi mirep oiriba MD Sikandar Alina miyamda appeal tawrakli Wafam asi ngarang numidang Santhelda leiba MD Sikandar Ali gi yumda pangthokba paugi mifam amada phongtokhifani. Mahang na hai ngarang nungthil social media da wabagai kendrada BJP gi merep oiriba Dr. Usam Devenga mahaka faminakre haina miyamda lana uhanduna mikhal asida mahakpu maiti han daba yade haiba wakhalon manba mawongda semjin sajenba photo ama thagalakhiba thodok asi laibak tibani. Thawong asi Mikhal asida mahak mai pakragani kibadage amade mahaki political career bu namthanaba honabani photo aduda yauriba fizol adu mahaki punsida set chakhidre haibasi miyamna hendok thoidokna khangnaribani asigumba anemba thaki rajniti asida miyamna thajabiganu Masida Chenariba Miway Singi Matakta Aingi Oiba Action Lokhananaba Process Hokre Makata na Thoktanaba Maralaiba Sing Aingi Oiba Chairak Fanghanbada Miyam Nasu Mateng Pangbiu Haina Miyamda Appeal Tokhe
Manipur Assembly Mikhal Thengnagaragani Haina Mahakna Thoklakpada Tongan Tonganba Propaganda Sandoktuna Political Career Namthanaba Honaduna Lakli Kendra Asida Mirep Oiriba Atopa Mirep Amaga Famin Nakebagi Praman Pirakpa Ngamlabadi Mirep Aduda Mahak Sagotkani Asigumba Aranba Prachar Sandokpa Asi Makata na Taubiganu Haike Tanggal kai chang jage masih thamoi chena dum pinlon pinda thoga wangang na si photo oina thagat tana thajen dana semjen sajen dana matam mangalunu minna bu uraba thamoi chena khangaba madugi photo physically hojik mak thoga maduda puthorapang ma candidate tuda puthorapang ba group tuda ai khut thangala ka handa board se ai mamonda surrender tau jage aduga oidaba pada basi tawganu aduna ai gi praja Wawai Kendra ki praja ke nung sejarah isil rausing sukum ba oida pada bagi foto sida down togano wakan kan gano masuko mapose ai madugo mathabak live ta punsi da tawna ki laite aduna ai gi vote se ai bu nung sejarah praja khuding mangna ai gi vote se yamna wangna helaga vote kana na ba kanna hona minasi masukum ba senari ba thabak thara se ai ayan gi mateng lo soidana ayan gi mateng lo raga moida punishment pigani praja miyam na su madugo ba oida pada ba thok tawramba migi janmang na ba migi vote mayas da thugai na ba tawriba mayam se masi tawrama misato punishment pibada ai koi punam na mateng pangminaraga tungda amaga na thoktana ba thok tawmin Ahan Batangkaki Manipur Mikhal Ngarang Pangthokhiba Aduda Kumbi Kendragi 28/9 polling station da bot thadaringai manungda niyom kaiba thabakhara chathanaba thaurang tawbada athingba pi haibagidamak NPP gi Mirep N Mangi gi inner agent S Romeo bu vote loibada khangani haina ki halambadagi agent asi tekta kaidanaba security ga loinana ngak senduna thamke N Mangina Haike democracy chatpa laibak amada free and fair oina bot thadanaba haibasi prajagi right ni aduna prajabu lana punanaba hotnaba haibasi yaningde election agent na tongliba gari ama akai atoi nangkhi hairaduna Mangina thodok asigi matangda FIR ama lodge tawkre amadi ECI dasu report ama piragani haike All Manipur Muslim Students Organization Amsona Liplet Chejai Chaiba Ngasidagi Hauduna Miyamda Mid Panghanduna Makhatana Manipur Technical University MTU gi Ihau Hena Kansinanaba Khongthang Lokhalagani Haina Loop Asigi President KH Ayub Sahana Fongdokre Hapta Dalaiba Amsogi Head Office da Loop Asigi President KH Ayub Saha General Secretary Manoj Khan Amadi Human Resource Development HRD Secretary KH Dilson Yauna Pangthokiba Paumi Singa Unavagi Thoram Amada KH Ayub Sahana Makhatana Haiki MTU gi VC Oina Hapliba Dr. Bhaveshwar Asi Matik Chade UGC gi norms today Amadi qualified oide haiba wafam Amsona Lengakta Amadi authority da thamkiba laikre University asigi A block fauba solon sinduna mahak VC oiba yaroi haiba khongjang kaya sangsin khiba laikre adubu ngasi fauba positive oiba response amata pirak palaitre ihau asigi matangda kanagumba singna MTU ge moithem langda thukhiduna tumina lesin khiba tarabasu amsodi khongfam amata hongdokloi angamathau authority na lautunaduna Dr. Bhaveshwar Tongbrambu MTU ge VC ge post tagi lokthok haibasi Darwin gi spacious theory da khwaidigi pangal kanba sakti leiba kanglop aduna hinghauba haibadudi ngasigi miyoiba khunaida chatnaba yaroi masigi mahutta lamdam asigi haurakliba mahiroi singi damak niyomna yadraba BC asi fam thadokadabani haina mahakna fongdokhe Panba Yabadi Dr. Bhaveshwar Tongbram Asi Lisingani Tara Tarukta Government Polytechnic Tagelda Principal in Charge Oina Thabak Puramba Misakni Adubu Manipur High Court ki order amana Principal in Charge Oibigi Hak Fauba Pikidraba Misak Amani Aduga Matau Karamna Manipur Technical University ki VC Oina Habli Bano Haibasi Achoba Wahang Ama Oiri Mahak Masana Distinguished Academician Amani Haizer Rabade SCI Journal da Fongkiba Research Paper Seminar Amadi Conference Singda Pathokiba Paper Masing Amadi PhD Masing Kaya Yamna Lamzing Pik Krabage Haiba Miyamda Puthokadabani Haina Dabi Daukre Dr. Bhaveshwar Tongbram Asi at the Manipur Technical University da BC when by the UGC norms issue the UGC norms Sude hadagi permandi kaiman had matamda UGC na university amada BC bolida UGC ki matamda kyoina regulation to haiba UGC
Regulation Act 18 July 2018 की मतुंग इन्ना Section 7.3 दा पल्ली मधुदी करियन पल्ली हाइबा मतम दा यूनिवर्सिटी अमदा बीची ओइदा मियोय असे यामरबदे सही तरह प्रोफेसर ओइरबा नत्रगा मसिगा मानबा पोजीशन दा डिप्यूटेड रिसर्च नत्रगा एकेडमिक एडमिनिस्ट्रेटिव ऑर्गेनाइजेशन दा लाइबो ओइदा ने हाइबनेबा अदुगा डॉक्टर भवेश्वर तोंग्रम असिना PhD डिग्री तवपा असिसु हिस्ट्री सब्जेक्ट दा ट्रेडिशनल हाउसिंग एंड आर्किटेक्चर ऑफ मणिपुर हाइबा टॉपिक तनी डिपार्टमेंट ऑफ हिस्ट्री मणिपुर यूनिवर्सिटी दा पने हाइबा मणिपुर यूनिवर्सिटी गा अदि मागी टेक्निकल यूनिवर्सिटी गा सु मरी अमदा लाइना दे हाइगा अदुना मसिसु AICTE 2019 की नॉर्म्स के मतुंग इन्ना मसिसु अदि मानते मनम सादे Site 2 Assembly Constituency की polling station 51/46 New Kaithel Manbida thokiba thodok amaga mari leinana police na fazan kiwa Site 2 Assembly Constituency की INC की mirep Dr. Lamtin Thang Haukep asi athuba matamda thadokpirau natrabadi akanba khongjang amaga loinana National Highway da economic blockade tawragani haina Dr. Lamtin Thang Haukepu saugatpa amadi khunja singna haire Thaudokadu polling station asida boot capturing tauduna aranba pambai sizinaduna mikhal asi pangthoknanaba honarakpadagi ngarangi thaudokadu thokhebani boot capture taunanaba honabada miwaising fadraga Dr. Lamtin Thang Haukipu faribagi maram karino micham singbu senabinaba laidiba police singna karigidamak Michang Mikhai Nairibano Amadi Kangpokpi Police Station da Thamgadaba Adu Toklaga Mahakpo Imphal Police Station da Karigidamak Thamligbano Haina Mahaki supporter Kunjalalam Haukip Kauba Mioi Amana Pendaba Fungdoke Amaromda Thogliba Thodok asi Yamna Hakchinna Lawe Mikhal free and fair oinanaba election asibu yengsinnaba chatkiwa Dr. Lamtin Thang Haukepo kari maramge faribano haina MPCC na yamna kanna yaningdaba fongdokre Bharat amadi Manipur da democracy gi oirakliba fibam asida Congress ki candidate faba punba tauragadi democracy asi muthatpagi fibam da laklagani maram aduna athuba matamda condition amata yaudana Site 2 Assembly Constituency gi INC gi mirep Dr. Lamtin Thang Haukep thadokadabani haina MPCC gi Wangangloi and Bhupen Dana fongdokhe gi agency na sumai to phe haina Lamtin Thang si ko khre adu da Lamtin Thang si lae adu da Lamtin Thang na complain to bada Lamtin Thang si phabire kai do bagi complainer si phabir ga capturing to ba missing si phabi da brasinia ba adu hujik si athu bada police na Lamtin Thang Haukip si thadok bidraga di koi akan ba khongjang sanction gani National Highway ani mak se koi economic blockade ko jagani ba sigumba thodok si amu hanna ko kana bat tongbiyo ko yam sauninge kai do bagi sumaina police kangru ni sungkari gi sumaina michang mikha naibra policing si michang mikha marakta chamthokna ba help tawningai leiba natra karigi company si phabiraga capture sing si phabi debra sini aina haijaneng basi Manipur Police na maral kaya sizinduna faduna thamliba 51 Site 2 AC da Indian National Congress INC ki candidate oidiba Dr. Lamtin Thang Haukepo khudakta condition yaudana thadokpiu haina tongan ba loop singna taksilakli Cookie Students Organization KSO gi cherolamana aina yadaba mongda Dr. Lamtin Thang Haukepo fazinduna thamliba asi mahiroi loop asina akan ba mongda condemn tawi hairi Election Commission of India ECI na free and fair oiba election ohenana ba honnaba ngamdre haina maral siraduna thodok asigi damak ECI gi mathakta maral siraduna 51 Site 2 AC gi polling booth ta mathau tawkhiba poll personnel singi mathakta action laudrabadi ECI gi slogan oiriba free and fair election haibasi icham chamba wahai oiragani haina keso na hairi Dr. Lamtin Thang Haukepu aranba mongda fazin punsinduna thamliba asi athuba matamda thadorak trabadi mahiroi loop asina akanba khongjang sangsilakpa yai haire nakalamaramda Manipur Police na Dr. Lamtin Thang Haukep phazinduna thamliba asi akanba mongda condemn tawi haina all
Tribal Students Union Manipur Atsumnasu Cherol Amada Hairi. Paugi Maraktana Tenba Brekama. Karigumba dom yumda laiba anaba singi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengna birabadi wabiraganu Medlane Home Nursing Care Service Manipurna pungkun mari chukna adom yumda latuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call toguna tanabiu natraga Google Play Store gi Medlane app download toguna booking towi Break ki matungda makhataba pau pizri Tipaimuk AC ge 55/37 Senvonsi polling station da Mikhal ge duty chatpada kakching ge labungo pareng dage Naurem Ibochauba Singkauba Nipan Suba MR ge Havildar ama lekhidabada CEO Manipurna awaba phongdorakli Havildar Naurem Ibochauba asi soibadage mahaki service weapon na kapsin jaduna lekhidabani haina chingnari Mahaki Thawai Yaudraba Hakchang Adu Rapid Response Team RRT gi Matenga Loinana Mari Lainaba official singna recover Tauraba Matung Imphal da helicopter da Puraktuna Rimski Morta Thamkre Hairi Langthabal Kendra gi ACDC Oiriba Ayam Suraj Ngarang Ayuk Pung Mariga Makhai Taba Faubada election duty gi damak report tawdabana maram oiraga thabak tagi suspend tawkre haina DO Imphal West ki cherolamana haire makhatana ACDC Ayam Suraj Mikhal gi duty gi damak report tawnaba DO na kayarak hanna kaurabasu lakhidabani haire Meghalaya Garo Hills region ge achoba development ama oina Rakesh A Sangmana Garo Hills Autonomous District Council GISADC ge chief executive member ge famdagi resign tokre GIHADC ge chief executive member Rakesh Sangmana Meghalaya ge governor Satrapal Malikta nomaizing numit ke numidangda mahake resignation letter pisinkhibani Rakesh Sangmagi mafam ase hauzik GISADC ge deputy CEM Alvinas R. Marakna Mahut Sillaba Yai Hairi Panba Yabadi Rakesh Sangmabu CEM Dagi Lokthok Kinanaba Meghalaya gi Garo Hills District Singda protest tawduna lakhibani Ngasi Imphal da Phongba Pauche Singge Maroiba Paukhara yingminase Sangai Express Chada Humbudara Nipan Dasmik Ahungi Changda vote Hadanaki Polling station Kharada Irang Thoki Election duty taba security personnel amasire BJP para tambirasi o ibobi Poknafam Manipur gi ahanba phase ki Mikhal Santi oina loisinkhre Democracy laibagi khudam asi election na takpani Governor EVM bu puduna thorakpa polling personnel singda miyamna attack tawkhre police na tear gas kapkhre Driver fatabana accident toina thokpadagi Congress party dagi tokhibani Biren Naharol gi thaudang Kendra Kuntra Nipan gi ahanba tangka ki Mikhalda voter chada humpudara Nipan dasmik ahum yauna vote thada nakre first phase ki seat Kuntra ga Nipan gi manungda BJP na seat Kuntra dagi tada na fangani Chief Minister Governor Laga Nation TZ High Secondary School gi polling station Governor Laga Nation TZ High Secondary School gi polling station 11/34 da vote thada kre Cycle Saitu Thanglon Hinglep amasung Singhat Kendra gi polling station tareta irang thokre EVM thugai kre nungmai kapkre Saitu Kendra gi Congress MLA police na fazin kibadagi ban tokre Huyen Lan Pau ahan batangka ki AC Kuntra Nipan gi Mikhal pangthokre apun ba polling station listing amaga chatre ka kunma thoi gi manungda taret ki EVM sing thugai kre EVM thugai rami haibagi charge ta Congress candidate police na fakre Thaunauzam Shyam Kumar gi worker singna nongmai kapsinduna gari amasung yum thugairam le Aroibida Maroiba Pau Amukhana PM Modi na saruk yaduna assembly seat kunithoi da pangthokadoriba anisuba tangka ki Mikhal asida BJP gi voter masing hengananaba virtual election rally ama pangthokre
Union Home Minister Amit Shah ngasi Imphal da yorakre mahak Hairok AC gi BJP gi mirep TH Radhesyam Singh gi public meeting amada saruk yagadori. Amadi social media da semjin sajinba photo thagalakpa asi miyamna thajabiganu mara laiba singi mathakta athubada aingi aoiba action lokhatnaba sem saba loire haina wabagai kendra gi JDU gi mirep MD Sikandar Alina haikre. Pony TV ki nungthil ge pau mining tabire basingbo kainana baya thangnizare.